Manipur lenga ki Social Welfare Department asuduna International Women's Day ki thorom ngasi Palace Compound leiba City Convention Center da pangthokre. State ki thakna panokpa thorom aduda Manipur ki Chief Minister Yumnam Khemchan, Minister Govindas Kothokjam amadi Khuraijam Loken Sharuk Yakhi basingna Lamdam basigi nupi obising lauriba thodangbu singtha ki amadi makhoibu mapangal hena kalhanduna Lamdam basida chokhatpa Tanulay taba purak na bahon na bada makoy thodang chawi hanasu singthaki. Amaromda tungan district singi one-stop center singi mihut sing maroy na nupi sing da kudol port amadi sakhang bagi manapiduna purung thotki amadi tungan ba artist singi oiba jagoy isagi kudol tamduna thoramadu bahena masak thokan ki. Sports Authority of India Northeast Regional Center Imphal ki bijeng makhada ngasi Fit India Special Sunday on Cycle Imphal edition gi special oiba thoram maruoina International Women's Day ga marinaba Special Sunday on Cycle ngasi Manipur gi Youth Affairs and Sports Minister Govindas Kothokjam saruk yaduna Khuman Lampak Sports Complex gi lam thakre. Ministry of Youth Affairs and Sports Fit India amadi Shai Lonana Manipur lenga ki miyeng makhada pangthokhiba Fit India Special Sundays on Cycle Imphal edition gi thorongga marilena Youth Affairs and Sports Minister Govindas Kothokjamna London masigi meoy sing maroy na nupi sing busu nada yektana hakchang fanan leina bagi paikhalakpa rang sigi manung shana ngasigi International Women's Day ki thoram asida Fit India Special Sundays on Cycle Imphal edition ase akhanana pangthokpani haiki. Ministry ki makhada ko kasi si akoi sai na sinbi dona Fit India International Women's Day asiga mari laina no maji no mita cycle thawon bagi adra Bharat sida lai ri prajapana maksing si na yektaba yamna fit oiba masa yam phaba masa mau phaba adugum ama oiraba kan khakada Bharat se asi matik magul leba Bharat ama oigani haibagi padamduda asi pangthokpa dugumba program amani aduna ngasigi numit 8 of March 2026 asida sahi khudingi pangthokpa gumna International Women's Day asi akhoi prithvi mafam kaya da so pangthoi Manipur da so pangthoi aduna khunai ama chapkatpada akhoi nupa ga nupi ga akhoi chap manana chanminaraba kan khakada sapot kadarobani haibagi wakalon akhoi Pradhan Mantri ji gi sabka sath sabka vikas sabka vishwas sabka prayas haibadu gi makhada akhoi si adugumba India da sabka pangthokpani Manipur da sabka pangthokpani